Ngasi aina tawjagadoriba topic asidi hojik yam kanna viral chatliba topic deep sea creature rising Leviathan Mystery hariba topic asigi matangda tawjarage akhoi Prithribi ase angakpana thallaba mafam amani maram asina akhoi gi thaina gi tongan ba culture mayamda iramba wari sing asi akhoina hojik thengnadaba na maram oiraga laite natraga thokide kaina khanmadudi langani na khali akhoi human na Prithribi de leba ocean se 5% khatang ne explore tawrise aduga 95% namadi explore tawa ngamdribani akhoi gi Prithribi de laiba ocean sidagi planet Mars ki maram dana hena khangba helibani akhoi miyoi bana maram asina akhoi gi ocean sida kari lairamgani kari karamba makhal gi jiba panba lairamgani haibase pura khangdri samna harabada mythical creature mermaid Kraken, Hydra, adagi Leviathan, makhoi sing asi thainagi culture kayagi lairik ta yauramba jiba panba ngaktani. Hojik makhoi sing asi akhoina thengnade natragana ude haidana makhoi sing asi 100% laite haibadi langani na khali. Ngasi aina tawgadoriba wari asidi Leviathan hariba sea monster asigi matangna tawgadoribani. Wari asi tawdrikanda akhoi ocean gi matangda khara hana haijaramge akhoi gi ocean ase zone mari thokna khaidoi hariba zone adudi kai no haiba matamda sunlight zone twilight zone midnight zone amadi abyssal zone haibasini sunlight zone hariba jaga asi akhoi gi numit mangala yauba ngamba jaga singsini hariba zone asidani akhoi gi panbi singna amadi isingda leiba jiba panba whale dolphin shark kuma mayam ama leiribasi sunlight zone sigi hek mathangdana twilight zone lei hariba twilight zone asidadi numit mangal asi 1% muktang fangi hariba jaga asida angakpa jiba panba mayam ama lei samna harabada strawberry squid barrel eye fish giant squid adagi doomsday fish hariga sukhangnaba or fish asi hariba jaga asida lei aduga twilight zone gi hek makhadana midnight zone hariba zone asini hariba zone asidadi numit mangal amata fangdabana maram oiraga mafam asi pungmam mammi mafam asidana angler fish yeti crab hariba jiba sing asi lei aduga iroi loibadana lairibasina abyssal zone ni hariba zone asidi aikhoi human na explore tawba ngamdabana kari karamba makhal gi jiba leibano haibase khangba ngamdri hariba twilight zone midnight zone amadi abyssal zone hariba jaga sing asida leiba jiba panba sing asi water surface ta suka kakhalakti karigumba kakhala asu yam tangna kat khalakpa jiba panba ngaktani adubu 2023 da Japanese fisherman amana nga fabada deep sea da leiba doomsday fish hariga ju khangnaba or fish asi farame adubu khudakta Japanese fisherman aduna or fish adubu thadoki maramdi or fish asina water surface ta kakhalakpa haibase disaster gumba ama thoglak ani haibagi khudamni haina Japanese singna khanari 2011 da Japan da earthquake yam akanba ama tawki hairiba earthquake adusu misimina asuki matik yauki earthquake ado tawdrikan tha amani gi mamangda Japan gi samudra khongbanda or fish kun muk sidona lerma thengna kibani maram asina or fish na water surface ta kakhala adi fattaba khudamni haibase khanaribani adubu haribu or fish ase handakti Japan da khaknatana Prithribi gi mafam ayambada haibadi Spain da America da Russia da amadi Mexico da kakhalakpa thengnare February 2025 da Mexico da ahingba or fish ase thengnaki sumaina ahingba or fish ase handak Mexico da thengnari sina anirak subu oidoini thaina 2001 da amuraka thengnakrabani hariba deep sea da leiba or fish asida natana Russia da alien manba nga makhal asi thengnaki hariba nga makhal asi lump fish haina su kawi aduga Spain dana black sea devil hariga ju khangnaba angler fish ase thengnaki angler fish amadi lump fish kaina hariba nga makhal asidi hanana water surface da amuk fawba kakhalaktriba nga makhal amani adubu hariba jiba sing asi handak water surface da
mayam ama kakhalakliba asi kari maramgidamakta no makoina sumaina kakhalakpasida kari karamba fattaba khudam oiba yai haibasi wari asi taraga kangbiragani Leviathan haibasi karino Leviathan haibasi isingda laiba yamna chawba sea monster amagi mamingni haiba sea monster asi mythical creature ra natragana asengbagi leibajatla haibasini haiba sea monster asi ihan hana Hebrew Bible da mention tawba thengnaki Hebrew Bible da khaknatana tongan ba prithvi gi mafam kaya da leiba culture gi wari da haiba sea monster asi gi wari leirami Mesopotamian culture dana hariba sea monster asigi maming Tiamat kawi adagi Norse mythology dana Jormungandr kawi adagi Japanese culture dana Ryujin haina kawi aduga akoigi Hindu dana Vasuki haina kawi tongan ba culture kayada hariba sea monster asi maming tongan jarabasu magi description di hairap loina manarami haibadi yamna chawba yamna sathiba Lingumba, Dragon gumba manba amagi description oina loina tawi. Thainagi matamdadi mafam amaga pawsu faunaramba natte. Adubu pawsu faunaramdaba mafam sing asigi culture da hairiba sea monster asigi wari kamaina leiramino haibasisu angakpa amadi faudra. Aduga hairiba culture sing asi timeline chap manaba matamgi culture su natte. Prithvi mafam khudimakta leiba culture sing asida hariba sea monster asigi wari toromise asengbagi thengnabagi or ubadagi toramba oibajala hainasu khanari karigumba hariba sea monster ase asengbagi leiragadi akoi hauji modern human singna thengnadribasina karigino haibasini adubu 1997 da US ki National Oceanic and Atmospheric Administration na makoigi sonar da yamna low frequency high amplitude oiba angakpa makalgi sound ama record toromi hariba sound asi deep ocean dagi lakpa sound amani aduga hariba sound asi kilometer lising manga henba mafam amadagi lakpa sound amani hairi hariba sound asigi mamingna the blue haina khangnarami hariba sound asi kari karai dagi lakpa no haina scientist singna thijinba matamda iceberg chekhaibadagi lakpa sound ni haina hairi adubu scientist kharanadi iceberg chekhaibagi sound natte oisu oiroi hairi maramdi climate change lakpana iceberg chekhaiba khotpa tawba asi yam toina tawba potni adubu hariba makhalgi sound asi hanana amuk fawba tadriba makhalgi sound oibana iceberg chekhaibagi oiroi hainasu hairi iceberg chekhaibagi makhol oidragadi kari karamba ising manungda leiba sana oiramdoino haibasini prithvi da khwaidagi chawba sa Blue whale fawba kilometer lising manga hena lapa mafamdagidi hariba sound adu thadorokpa ngammoisu hairi aduga the blue hariba sound adu takiba tha ama muk leiraga diver group amana Atlantic Ocean da dive tawba matamda yamna chawba sa ama thengnei hainasu hairi aduga hariba sa adu blue whale dagi su hena chawi hairi aduga blue whale nate haina diver sing aduna haibagi maramdi diver sing adugi matung inna Blue whale di chawbani na tapna chatpani adubu hariba blue whale dagi hena chawba sa asidi yamna yangna mafam amadagi mafam amada teleport tawbai type chatkhiba ui hainasu hairi adubu photo video gumba proof tawba yaba amata leitabana makoina hariba wasing ado kanamtana thajabiramde 2012 tasu Japanese researcher kharana Pacific Ocean da research amagi damakta thijinba chatpada yamna chawba yamna angakko makhalgi sa ama thengnei hairiba sa asi yamna chawbana maram oiraga camera da masa pumba capture tawba konade haina hairi miyoi kharanadi hairiba sa adu giant squid oigani haina hairi giant squid chisu yamna chawba sa makhal amani building mathon ani muki size chawba sani adubu tasengna hengnaruriba researcher singdunadi hairiba sa adu giant squid ti natte haina so hairi adubu makoigi photos videos amadi research ki document adudi public na access to yadaba amadi classified oina thamkiba maramna achumbana kaino aranbana kaino haibadudi khangdri 1970s tasu explorer ani khakna Mariana Trench hariba prithvi khwaidagi luba jaga asi explore to pamlami makoina
deep submergence vessel haina khangnaba yamna aruba mafamda chatpa yaba isingi kallaba pressure bu fanayamna ngakthokpa ngamba vessel asi tongduna Mariana Trench lairiba jaga asida kumtharami pung ama makhai muki changda kumtharakpa matam asida makhoi anige vessel dugi wall da karigumba potchak ama khietpagi makhol ma taki maduda makhoi anina kaino haina makhoi gi monitor da yengwa matamda makok ahum panba manba samagi mami ma satkeba urami madudagi makhoi anina radio da surface ta laiba makhoi gi team maduda hairami maduda surface ta laiba makhoi gi team maduna noi wabagi hallucination gumba tawbo erangani surface ta kakhalao haina hairakhi makhoi anina surface ta kakhalakpa matamdadi makhoi anina tonguriba vessel adugi instara hena thaba wall adu pura segairami tasengna maki makhoi anina Leviathan do thengnariba jala natraga isingi pressure yamna kanchalakpa maramna wall adu segairibra haibidi mi wakhalda leire masida su natana researchers kayana Bermuda Triangle gi maramda thijanba matamdasu signal ama he toina fangki hariba signal ase prithvi gi khwaidagi luba jaga Mariana Trench ki maramda thijanba matamdasu fangki hariba signal ase isingda leiba sea creature amagidi oigani haibase khangki adubu hariba sea creature asigi movement ase asuki matik yangi hari movement ase asuki matik yangbana maram oiraga hariba sea creature asigi maramda karimta khangba ngamdri hariba aina mathakta panjakiba tongan ba miyoi kayana hengnai hariba sa asi Leviathan do oidoriba jala haibasini Leviathan ge atopa theory da yamna popular oiba Google Earth ki image ama lei masida uriba image asida lingumagi makok manba ma uribasi Leviathan gi makok ni hairi aduga hariba yamna chawba sa asi chahi karor kaya tumduna hibernation tawraga leiri hainasu hairi adubu masigi theory sidi tasengna wathi ni haina khali aidi Leviathan lei natraga leite haibasidi 100% sure oina kanamtana haiba ngamoi adubu Leviathan haiba sea monster asa tongan ba mafam kaya da leiba culture kaya gi lairik tadi lei haina irami haiba sikatani aina haijaning badi mayamda adubu matang asida science na possibility amadi piri madudi science ki theory am lei deep sea gigantism mana hariba theory asi example ama oina piduna sum hairake samna harabada samudra gi ising athenba jaga da phangba khajinga samudra gi yamna luba deep sea jaga da phangba khajinga sai chawba sa deep sea da phangwadana adum chawba heni haibani maram asina deep sea da leiba octopus ka haifet manaba giant squid kaina yamna chawba octopus manba sa asi leiriba chini Leviathan su deep sea gi abyssal zone da leiba sa oiba taragadi size yam chawni haibadusu adusu oithokpa yaribani ado handak marak deep sea da leiba sa mayam ama kangfal da kakhalakliba si karina oigani haina sum mayamna khanaba matamda Leviathan ising manungda naikairakpadagi deep sea creature mayam asa kibadagi kakhalakpa oiba jala haiba theory ma aduga ani suba theory sina science ki oiba theory twilight zone dagi hauraga deep sea ge jaga sing asi asuki matik ingi hariba zone asi da leiba creature mayam asi mafam asi da khak natana atopa mafam da hingba ngamde adubu aikhoi miyoibana uwa yanthatpa amadi environmental pollution mayam ama thokanbana maram oiraga climate change lakpadagi sea temperature se hengalakpadagi deep sea creature mayam ase water surface da kakhalakpa oigani haibasini mayam theory ani sida karambana oiramba yabage haibado sum comment ta haibiramo tasengna ngasi se ai hollow art theory gi matang da wari toge torambani adubu aigi subscriber mana deep sea creature Leviathan Mystery hariba topic ase hauzik viral yam chatli aduna adu oina tawbiro hairakpadagi ngasi wari ase tawjabani hollow art ki wari si yamna nungaiba wari ni prithvi gi manungda leiramba yaayana khanaba yamna chawkhatpa civilization amagi matangi wari ni adubu hariba wari ase atuba matamda mayamda lijar age mayam ngasi gidi matang asida loisinjarage wari sing asibu nungairabadi subscribe tawba kawbiranganu 5k subscriber hek yobu matamda yamna nungaiba anunaki gi wari soidana torakani ngasigidi matang asida loisinjare mathangda mu thengnarasi mayam